Manipur haibasi akhoi matam amada akhoi maning makha tamna akhoi lengak charamba akhoi adon Southeast Asia da akhoi yamna one of the earliest akhoi secular kingdom ningthau humdraga tariat na palaga secular kingdom amoina akhoi lengak lamba adon ba mafam amani lamdam amani ado masi India da akhoi merge tawkhiba haigadra natraga annexation chu hai akhoi mayamgi kanoda akhoi narrative ta ado sumaina sangra matung sida masi yaning dabagi akhoi mausadigi leijarakpa akhoi adugumba lengak to madu maning tam lengak to madu pigadabani madu hanjangadamni madu lawgadamni habagi wakhalla tholakpa lalho lupsing haba tare masida UNLF habase one of the oldest akhoi revolutionary armed revolutionary organization ama oina mayam sak khangna bani ado hairiba lupsina sigi section namana haiba tare masi akhoi India government ka akhoi khulai thadok naraga khulai thanadaba da akhoi gi shanti gi waiba wari ema sanaraga akhoi gi pandam ji phangnana ba adugi lambi da akhoi dialogue tawni ga haiba adugi kenoma lakpa sibakti nakala moromda masi akhoi afaba khudam amoina yengbadi yai tamusung akhoi masigi matangda India government ka akhoi lal hauramba adugumba lupsinga wari hanakhibagi adugi kenom ka history yamkha case history yamkha akhoi sum yengdaba yadaba dai fataba tan matamdu lai maru oina akhoi NSN IM ga 1997 gi August tan amadagi akhoi ceasefire tawraga hoji phabu wari sanarakpa da India government da makhoi da kari pi khre aduga India government da gi makhoi na kari loba phangkhre aduga India government gi role si kari no aduga makhoi gi NSN IM na khalliba makhoi gi asa jena kari no makhata na kari asa tawnari kari fall lakadoi masi kitang akhoi nei na ba tang chaba tanja ma oire na khali aduga nakala moramda cookie gi underground outfit singsu akhoi su tawnaraga akhoi wari sanarakpagi pot ama leire yam sangna wari sanarakpagi pot ama leire alisang setna maduju madudagi India government tagi kari phangrabagi haba pot ama kari phangandorige maduna ethnic violence somda hojik aroiba fall je ethnic violence akhoi Manipur gi leiriba kanglo phur mayam chi marta internal conflict create tawbada maduna choba marama mohelaga hojik phok kaimta madugi outcome thidokpa leitrine khali adu nakal amarom da mu Mizo National Front komba ga wari sanakhibagi matang dati akhoi Laldenga gi movement haiba tare Mizo National Front komba wari sanakhibagi matang yam popular ba yam popular oiba to ka masu ai ki aduga madugi resultant to akhoi Mizo gi oiba adumba state ma phasana semaga tangdu leitaba moigi matamdu da leramba sarang na ba nena ta da ba violence situation me abdul salaga ngasi di Mizo se amna santi oiba state ma oi hanbadi ngamki amaduna maram warakanda Mizo community sigi mai development da mogi pride amasu oibadi ngamki nakala moram da naga ga chatharakpa Manipur gi chatharaiba singsi amu yengu kandati waroi shenji EPP daba